Tanja aduda mi khara changlai. Joyna, kari thabaki. Nupa amana sibu thazana leibiba yumduniko. Joyna, mani, masani sida leiriba ase. Mairaba thazigi manakta tapna changai. Thaza, se kapkano. Laiza, kapkano. Ngasi aina chairiba sidi nakhoibu phaningdana chairibane. Honaba kanba ichal singni. Kaigi fail oigani. Yengotu, nangi marksheet purabane. Roll number khangdrabasu, mayamgi makok thongba kaigi khangloi. Thaza kapambadagi mamai saton khalai. Taplawi marksheeto ure. 98, 97, 99, 96, 99, 98. Thaza marksheeto pairaga konsinduna hena kapjari. Konsinduna mathamoi pena. Mairabana, Laiza, nahangna kamdauna iribano. Nakhoi ani chapana na laipa minaba natra. Amana Manipur pumbagi ani suba. Aduga nahangna first division. Kaya da khenariba sina kaigino ha. Sigini aina chairiba se. Ama khaktang saiba nungaite na nakhoi ani chairibani. Laiba mi singdu noi sauna ngangba aduda. Mairabana, he usichira. Nogida hatora. Yu thakpagi tension hekta wangi. Thazana mamangda lepsile. Aduga da. Mairaba tumina imungda changki. Thazana haibiyo. Ay thazane. Kay maramgi lakbiba. Nupa aduna. Aykhoy ISTB ki reporter ni. Ibemana second tabagi lakjabani. Unajaba. Nakandagi Joyna. Ipa pele. Ipa ngamkhay leitana pele. Nupa aduna. Adudi unanaba tawse. Nakoy amukta kusukulay hingda pankhalo. First tudi unaba yadre. Makok to kainom tahori. Thaza haipeti chingnay. Laizana. Lao kirukise. Tibi mamangda thoktoyne. Nangba lao se. Makoy ani mathakta kakhi. Unaba laiba mi singduna pankhatli kusukulay. Somdana. Kagi pochai loina thugairi land magi kada. Lokent leisi machagi matau uraga mapanda pena kapjari. Lokena mama kapkanuse. Leisina asibo kaishu tawra hebadaine makoy pabong. Ngasi ichana Manipur pumbagi first position laurabasu kanaba karino. TV mamangda imayase utawbasu kamdawna utkane. Unaba lakpa mi oina chenkre. Kap tuna haizari mapuroibada. Lokena se kaisu khangano. Nasa ado soksilakani. Gyan tarakanda tumina changsi. Nachase sorok tabadi natedana. Leisina sorok tadrabasu taragumbane makoy baba. Mapuroibabu chena konjari kapna. Land masa ado haipam khangdana wakhal amana puri. Awu ba thugairi ka adugi. Chapuri ka do paikhatuna thari. Upudaga thari. Likli kaya thugairi. Lasta gamla pairaga langge tawbada. TV mamangda thazana khumlambagi matau adu urure. Leigi gamla adu thadaraga TV mamangda chensile. TV mamaida nanjari land. Land khanghaudana machinda thaza. Khambangamda haraubagi pirang amaga surunana lepa leitana sintharakli. Nupa aduna ngasi miyamgi mamangda uribasi. Hadak council na lauba 12 exam da Manipur pumbagi oina ani suba taribi Laisram Thaza Devi. Thazabu taramna okjari. Thazana aibu unaba lakpibagi damaktasu taramna okjari. Nupa aduna amuk hangai. Hadaki exam ase thanaba honabada pung kalairik pakibage amuk tahibiyuba. Thazana hadaki exam ase thanaba honabada aisu yamna wana honajaki. Pungdi haiba ngamjadre. Aigi punsidi ima ipana konbirakte. Numidang ahing tumdana lairik pajarai. Pirangsu sintharakli haina. Nupa aduna yam nungaije. Somgi pakumasi tabada. Ado soma tarakliba asida tanba honarakpada kana thongna pibi. Thazana handak exam asi thanaba amadi phangnaba honarakpada
ꯑꯩꯒꯤ ꯊꯧꯅꯥ ꯍꯥꯞꯄꯤꯔꯛꯄꯗꯤ ꯑꯩꯅ ꯂꯩꯔꯤꯕ ꯏꯃꯨꯡ ꯑꯁꯤꯒꯤ ꯌꯨꯝꯕꯨ ꯄꯥꯕꯨꯡ ꯖꯣꯏ, ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯂꯥꯏꯖꯥ ꯑꯃꯗꯤ ꯑꯩꯒꯤ ꯗꯗꯥ ꯃꯩꯔꯥꯕ, ꯈ꯭ꯋꯥꯏꯗꯒꯤ ꯊꯧꯅꯥ ꯍꯥꯞꯂꯤꯕ ꯑꯩꯒꯤ ꯏꯕꯨꯡ ꯑꯁꯦꯡꯕ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯗꯥ ꯄꯨꯟꯁꯤꯕ, ꯃꯈꯣꯏꯒꯤ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯋꯥꯍꯩ ꯀꯌꯥꯅ ꯏꯃꯤꯠ ꯏꯃꯥꯏ ꯄꯥꯡꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯔꯛꯈꯤ꯫ ꯄꯤꯔꯥꯡꯁꯨ ꯂꯩꯃꯥꯏꯗ ꯇꯥꯔꯤ ꯇꯞ ꯇꯞ, ꯅꯨꯄꯥ ꯑꯗꯨꯅ ꯁꯣꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯅ ꯆꯥꯕꯤꯕ ꯑꯦꯟꯁꯥꯡ ꯑꯃꯇꯪ ꯍꯥꯏꯕꯤꯌꯨꯕ꯫ ꯊꯥꯖꯅ ꯈꯨꯝꯃꯛꯏ, ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯑꯦꯟꯁꯥꯡ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯔꯨꯝꯃꯦꯠ ꯑꯣꯏꯔꯤꯕ ꯑꯩꯒꯤ ꯏꯇꯥ ꯂꯥꯏꯖꯥꯅ ꯊꯣꯡꯕ ꯃꯣꯔꯣꯛ ꯁꯥꯕ ꯊꯨꯝ ꯌꯥꯛꯄ ꯆꯝꯊꯣꯡꯅꯤ꯫ ꯂꯥꯏꯖꯥ ꯀꯤꯟ ꯎꯠꯂꯛꯏ ꯊꯥꯖꯗ, ꯊꯥꯖ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯅꯨꯄꯥ ꯑꯗꯨꯅ, ꯑꯗꯣ ꯍꯟꯗꯛꯀꯤ ꯑꯦꯛꯖꯥꯝ ꯑꯁꯤꯗ ꯁꯦꯀꯦꯟ ꯇꯥꯔꯛꯄꯒꯤ ꯀ꯭ꯔꯦꯗꯤꯠ ꯑꯁꯤꯗꯤ ꯀꯅꯥꯗ ꯄꯤꯕꯤꯅꯤꯡꯏ ꯊꯥꯖꯗꯤ? ꯊꯥꯖ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯩ, ꯑꯗꯨꯒ ꯇꯞꯅ ꯑꯃꯨꯛ ꯅꯣꯟꯈꯠꯂꯛꯏ꯫ ꯍꯟꯗꯛꯀꯤ ꯑꯦꯛꯖꯥꯝ ꯑꯁꯤꯒꯤ ꯀ꯭ꯔꯦꯗꯤꯠ ꯍꯥꯏꯔꯒꯗꯤ ꯑꯩꯕꯨ ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏꯈꯤꯒꯗꯒꯦ? ꯀꯔꯤ ꯇꯧꯔꯤ? ꯂꯥꯏꯔꯤꯛ ꯄꯥꯔꯤꯕ꯭ꯔꯥ? ꯆꯦꯠꯅ ꯌꯦꯡꯁꯤꯟꯕꯤꯔꯤꯕ? ꯅꯨꯄꯥ ꯑꯗꯨꯅ, ꯍꯥꯏꯕꯤꯌꯨ ꯍꯦꯛꯇ ꯆꯤꯡꯅꯕ ꯂꯩꯇꯅ꯫ ꯊꯥꯖꯅ, ꯑꯩꯒꯤ ꯀ꯭ꯂꯥꯁꯃꯦꯠ ꯂꯟꯗ ꯑꯩꯒꯤ ꯍꯟꯗꯛ ꯑꯦꯛꯖꯥꯝ ꯑꯁꯤꯒꯤ ꯀ꯭ꯔꯦꯗꯤꯠ ꯑꯁꯦ ꯄꯤꯅꯤꯡꯏ꯫ ꯂꯟ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯁꯥꯎꯅ ꯍꯧꯒꯠꯇꯨꯅ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯥꯎꯔꯤ꯫ ꯊꯥꯖ, ꯀꯔꯤꯅꯣ ꯅꯪꯒꯤ ꯍꯣꯠꯅꯖꯃꯟꯕꯨ ꯑꯩꯒꯤ ꯏꯐꯝꯗ ꯅꯃꯥ ꯊꯣꯡꯂꯤꯕ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯂꯥꯎꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯂꯣꯠꯂꯤꯕ ꯊꯤꯝꯁꯤꯡ ꯅꯧꯅ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤꯗꯃꯛ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯄꯨꯟꯁꯤꯕ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯁꯤꯗ꯭ꯔꯤꯕ꯭ꯔꯥ? ꯕꯦꯝꯗꯤ ꯁꯤꯈ꯭ꯔꯕ꯭ꯔꯥ? ꯃꯃꯥꯏ ꯂꯣꯠꯂꯤꯕ ꯑꯗꯨꯅ ꯀꯅꯥ? ꯌꯨꯍꯦꯟꯅ ꯃꯐꯝ ꯀꯩꯗ? ꯃꯃꯥꯅ ꯀꯗꯣꯝꯗ? ꯊꯥꯖꯅ ꯂꯟꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ, ꯃꯩꯔꯥꯕꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ? ꯂꯟꯅꯗꯤ ꯊꯥꯖꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ? ꯃꯩꯔꯥꯕꯅꯁꯨ ꯊꯥꯖ ꯅꯨꯡꯁꯤꯕ꯭ꯔꯥ, ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯃꯆꯜꯒꯨꯝ ꯈꯟꯕ꯭ꯔꯥ? ꯊꯥꯖꯒꯤ ꯃꯄꯥ ꯀꯅꯥꯅꯣ? ꯃꯩꯔꯥꯕꯅ ꯐꯣꯇꯣ ꯌꯦꯡꯂꯒ ꯀꯞꯂꯤꯕ ꯑꯗꯨꯅ ꯀꯔꯤꯒꯤ? ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯔꯒ ꯊꯥꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯅ ꯀꯗꯥꯏꯗ? ꯃꯩꯔꯥꯕꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯅꯔꯤꯕ ꯑꯗꯨꯅ ꯀꯅꯥꯅꯣ? ꯂꯥꯛꯍꯜꯂꯒꯦ ꯍꯥꯏꯈꯤꯕꯗꯣ? ꯄꯩꯁꯥ ꯄꯥꯏꯕ ꯑꯉꯝ ꯑꯊꯧꯅ ꯇꯧꯅꯤꯡꯕꯇ ꯇꯧꯕ ꯃꯔꯛꯇ ꯀꯩ ꯂꯥꯛꯈꯤꯅꯤ? ꯂꯥꯏꯖꯒꯤ ꯌꯨꯝ ꯃꯐꯝ ꯀꯗꯥꯏꯗꯒꯤꯅꯣ? ꯇꯣꯝꯊꯤꯟꯅ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯦ? ꯂꯟꯆꯦꯟꯕꯁꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ? ꯇꯨꯡꯗ ꯊꯥꯖ ꯀꯝꯗꯧꯔꯛꯀꯅꯤ? ꯑꯥꯗ ꯆꯠꯀꯗꯧꯔꯤꯕ꯭ꯔꯥ ꯆꯠꯂꯣꯏꯗꯧꯔꯤꯕ꯭ꯔꯥ? ꯂꯥꯏꯖꯥ ꯆꯠꯀꯗ꯭ꯔꯥ ꯆꯠꯂꯣꯏꯗ꯭ꯔꯥ? ꯅꯍꯥꯔꯣꯜ ꯌꯥꯑꯣꯟꯂꯨꯞ ꯈꯔꯅ ꯅꯍꯥꯔꯣꯜ ꯅꯨꯄꯤ ꯑꯃ ꯊꯤꯕ ꯈꯪꯗꯅ ꯂꯩꯈꯤ ꯍꯥꯏꯔꯤꯕ ꯖꯦꯁ꯭ꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯀꯅꯥꯅꯣ? ꯃꯩꯔꯥꯕ ꯀꯔꯤ ꯊꯕꯛ ꯇꯧꯔꯤꯕ? ꯖꯣꯏꯅ ꯀꯔꯤ ꯊꯕꯛ ꯇꯧꯔꯤꯕ? ꯂꯤꯂꯤ ꯍꯥꯏꯅ ꯑꯃ ꯌꯥꯎꯈꯤꯕ ꯑꯗꯨꯅ ꯀꯅꯥ? ꯃꯩꯔꯥꯕꯗ ꯏ ꯄꯤꯈ꯭ꯔꯤꯕ ꯑꯗꯨꯅ ꯀꯅꯥ? ꯖꯣꯏꯅ ꯌꯨ ꯊꯛꯑꯒ ꯂꯩꯔꯝꯂꯤꯕꯅ ꯀꯔꯤꯒꯤ? ꯖꯣꯏꯒꯤ ꯃꯆꯥ ꯀꯌꯥꯅꯣ? ꯊꯥꯖꯅ ꯃꯥꯒꯤ ID ꯍꯦꯛ ꯍꯦꯛ ꯄꯤꯔꯝꯂꯤꯕ ꯀꯔꯤꯒꯤꯅꯣ ꯃꯤꯉꯣꯟꯗ? ꯂꯥꯏꯖꯒ FBꯗ ꯈꯪꯅꯔꯤꯕ ꯑꯗꯨ ꯀꯅꯥꯅꯣ? ꯃꯩꯔꯥꯕꯒꯤ ꯃꯃꯥ ꯀꯅꯥꯅꯣ? ꯊꯣꯏꯕꯤꯅ SI ꯑꯣꯏꯅꯤꯡꯂꯤꯕ ꯗ꯭ꯔꯦꯁꯀꯤ ꯐꯤꯖꯦꯠ ꯁꯦꯠꯅꯤꯡꯂꯤꯕꯅ ꯀꯔꯤꯒꯤ? ꯊꯣꯏꯕꯤꯅ ꯑꯗꯨꯃꯛ ꯀꯥꯎꯈ꯭ꯔꯕ꯭ꯔꯥ ꯃꯩꯔꯥꯕꯕꯨ ꯅꯤꯡꯁꯤꯡꯕ ꯃꯥꯅ ꯀꯥꯎꯈ꯭ꯔꯕ꯭ꯔꯥ ꯎꯗ꯭ꯔꯦ ꯍꯥꯏꯗꯨꯅ? ꯊꯣꯏꯕꯤꯅ ꯊꯥꯖꯕꯨ ꯈꯪꯅ ꯈꯪꯅ ꯁꯤꯡꯅꯔꯤꯕ꯭ꯔꯥ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ? ꯃꯩꯔꯥꯕꯒꯤ ꯀꯥꯗ ꯂꯩꯔꯤꯕ ꯐꯣꯇꯣ ꯑꯗꯨ ꯀꯅꯥꯅꯣ? ꯊꯥꯖꯔꯥ? ꯂꯥꯏꯖꯅ ꯀꯅꯥꯒ ꯃꯔꯤ ꯃꯇꯥ? ꯈ꯭ꯋꯥꯏꯗꯒꯤ ꯅꯩꯅꯅꯤꯡꯉꯥꯏ ꯑꯣꯏꯕꯗꯤ ꯃꯃꯥꯏ ꯈꯨꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯊꯥꯖꯕꯨ ꯀꯔꯤꯒꯤ ꯁꯦꯟꯅꯔꯤ ꯑꯃꯗꯤ ꯁꯨꯔꯦꯟꯕꯨ ꯀꯔꯤꯒꯤꯗꯃꯛ ꯀꯟꯕꯤꯔꯤ? ꯌꯥꯝꯅ ꯍꯪꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝꯅꯤ꯫ ꯐꯨꯝꯗꯨꯅ ꯊꯝꯂꯤꯕ ꯋꯥꯍꯪ ꯀꯌꯥꯅꯤ ꯃꯌꯥꯝꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯅꯨꯡꯁꯤ ꯄꯣꯠꯂꯨꯝ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯆꯃꯝꯅꯕ ꯀꯣꯛꯅꯅꯕ ꯍꯥꯏꯗꯨꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯕꯅꯤ꯫